Mayambu Amazing Bible Prophecy Ministry na taramna oksari asidagi ekoina mamangdigi ekoina chatharakpa danen gi series aduni adubu ngasi moroina danen chapter 11 asi ekoina nainakani mamangda ekoina 9 nainakre den asisu samsamba tugumba wari ni masida prophecy gi thoidongna yaude aduna danen 11 asi ekoina ngasidagi nainaba hauragani masigi topic ase yamna maroi sinawsang masigi topic ase ekoina mamangda so haikre danen 2 danen 7 danen 8 amasung danen 11 ase parallel prophecy ni adubu hariba danen 11 asidana yamna detail oina ekoina babylon gi matamdagi hauragana prabhu jisu kristana lakadabagi mamangda kari kari thokani haibadugi duga aroiba matamda finance crisis ki matamda kari kari lakani haibadugi maramda masida fazana kupna ekoina biblically nainaba matamda hena bab tabu oigni sinawsing nakoina bible gi prophecy ase fazana khangning bataragadi ekoina nainaba asida saru gyabyu aduga koina interpret tawbasu bible na dum interpret tawbani aduga history da yengbani adugi maramda ekoina nainaduna lakrabani asayangba asumba se discover tawduna ekoina prabhu jisuna lakpa adugi damak tharang tomna sari ahanbada ekoi ishorda sangchasi aduga masigi series ase ekoina series kyamarum thongna nainajagani haidi pungai pungai gi series ni aduna masi matam khadaji changani series tare nipan natraga tara subo phaw yai aduna mayam punna ekoi phajana thidomnasi bible paraga ekoina nakoina chapter ase ju pabiu nakoina bhab tadaba sing adusu ekoina yengaga ekoina bhab tabado namnabo honasi habisini ekoi ishorda sangjase ishorda patna tawse sargada laiba yamna minungsi chawba thaujan haiba asa mirai naidaba gyal loksing punamakki pukai oiriba aikoi bu sambiba ngam ngamba ipa ishor na poingai letana thagatsare aikoi ngasi dagi ipa danen 11 chapter asigi maram danai nakhani masitana hana tungda tholaga bakaya haukiba matam dagina aikoi ge aroiba matam da hingliba sifau gu manungda kari kari lalaga daba ipa prophecy adu kyamaram iri masi ipa nana thawaina inspire tawri ibni naki thawaina aikoi ge puningda inspire tawdana dem si khangbangama ipa isho nana gyalosing pinabiu yengbiriba video asibu tadiba yengbiriba mipung khudumta nana bot bibiduna ipa isho bhab tanbiu makoi puningda lairamba amamba kaya su ipa nana kokhan biduna naki asumba mangan gi lambi aduda singbanga manbiu aina ngangba khudamusu ipa isho naki anungbagi matungna uhenbiu isagi oibo wahi wata isagi kya loksingalo sinahan biganu adugi mata naki anungba thawaina singbiba adugi matungna ngangba ohenbiu taribu khudingta sunagna mapan naidaba borudu pinabiu punama asi naki amatta ngairabana sanupa ikhoigidama cross pang tingduna sibikiba prabhu jisu krista gi mungda khurumjari amen aduna ikhoi masigi series ase sangjanba horasi snawsing koina yamna thuna masi progress oiba ngamoi koina verse ahanbada danen 11 gi verse 1 to ase koina paminase aina pajaribase King James version dagini masida yengse also I in the first year of Darius the Mede aduna Darius hariba Mede gi ningthau asigi hanba sahida aina ko danen habini aina su even I stood to confirm and to strengthen him aduga aina su lepaga mapu mateng pangnab honarami now will I shew thee the truth masi ekoina grambilna danen da habini ko now will I shew thee the truth aina nangonda asumbudo piragani behold yengu there shall stand up yet 3 kings in Persia da ningthau ahum lakani and the fourth shall be far richer than they all aduga marishuba aduna makoidigi hena lanthum paiba inakhonba hengani and by his strength through his riches mahaki pangal amasung inakhonbagi mapana he shall stir up all against the realm of Grecia aduna mahangna punamak pu haidi leibak punam ase
Greece ki ningthau leibak adudako lan hauhangani haibni mana stir up tawgani hadi makoida irang sakatuna makoigi mayokta lan hongngai kidamak mahang honagani haibni aikona Daniel chapter 10 da yemba taragadi aikona Daniel ki prayer se magi प्रार्थना से अखोना 9 दा तौखिबा प्रार्थना से मसी ताहानिंगाई की तम 8 प पीरिब सैतान सुकि मते 8 प पीरमे अदुना अतुगी मदुदा प्रभु यीशु कृष्ण खुथिनजलगा ईश्वरगी थबक थरम खुदिमसे माइ पांगाई की दमक लापने अदुना मा थिनथबनी हैना अखोना चैप्टर 10 अतुदा नखोना पाबा तारकते अखोना खंगनी अदुनी मसीदा हाइबने अदुना मसीदा गैम्बिन लाइक्रे अदुना हाना ममांगदा हाइकेबसिंग अदुगी मरमददी अखोना याम नैनररोगे आइगी ममांगी कैनोसिंग अदु यंगो सिदा यंगसे सिदा अखोना अहामदा उरे दारेस हाइरिबसे कनानो हाइबसे अखोना हिस्ट्री दगी अखोना यंगमिनबा याय सिनावसिंग नखोना हेना डिटेल गी दमक स्क्रीन दा फाजना अखोना स्क्रीन दा उल्लिबा मयाम असे फाजना पाबिको सिनावसिंग अदु आइना स्क्रीन गी से आइना दम वारी ओइना भाप तानिंगाई गी दम आइना खोइदल दिजरके अदुना साइड बाबिलोन बु माइथिबा पीबसे कनाना माइथिबा पीबनो हाइबदा साइरस ने मार्क्से पर्शिया गी निंगथौने अदुगा दारिस हाइबसिना माना मेदी गी निंगथौने मार्क्से यामना अहल ओइरे अदुबु मसागी दारिस असे साइरस की अंकल ने हाइबदी साइरस की मामा जे दारिस की अदुमाय मसन नुपी लौबने अदुना पर्शिया गी निंगथौना दारिस की मसन नुपी से लौबने अदुगा साइरस असे पोपने अदुना महाकसे अंकल ओइरे असिने मखोई मरी लेनबसे अदुना बाबिलोन जे साइरस ना जोय तौरब मतुंगदा मसे दारिसता पुरा सिने हेगो बाबिलोन की निंगथौइना दारिस हाय तारे दारिस से माजे मसे बाबिलोन बु मागी मखादा पुरा ओइना माना सिनाबने असुमाई तौदुना मार्क से लेबने अदुबा हाइरिबा दारिस असिगी मतमदनी दानियल चैप्टर 6 की थोखिबा वारीदो लायंस की देंदा दानियल बु थादखिबदो हाइरिबा दारिस असिगी मतमदा थोखिबने अदुना मार्क से बाबिलोन की निंगथौनी अदुमपु असागी मेडीज अमसुंग पर्शियन सिंग हाइदि मेडो पर्शिया की अपुनबगी निंगथौ अदुदी महागना ओइदे साइरस ना ओइरमे मसिनी अदुना हाइरिबा साइरस असे मसी महाकी ममिंग अमना Cyaxares हाइना अदुमाइना माकी ममिंग असे थोले असुमाइना मार्क से असुमाइना दारिस की अंकल ओइरे अदुना माना नि थोले बाक्से लौगिबने अदुना सिलेरे माके टाइटल खुदिम अदो माना हिंगलिब मखै दारिस ना हिंगलिब गै मतम खुदिंगदा मिंथोन मखै अदो असाई साइरस ना याहल्लमे मंगोंदा मसिनी असुमाइ तौदना अखोइना मसी Humphrey Prideaux की को The Old and New Testament Connected in the History of the Jews Vol 1 page 137 दो मतुदगी एखोना सिदागी हाइबगी मतन Darius the Mede that is Cyaxares the uncle of Cyrus took the kingdom had Babylon the Loki for Cyrus allowed him the title of all his conquests as long as he lived माना हिंगलिबो मखै Cyrus na joy तौबगी फंगबा मिंथोन मखैदो मौंद पिबिरमे हाइना मसीदा इतिहास ना इरी अदुना बस 1 दा पल्लेबा दारिस असे महांग मिटिनी हाइबसे एखोना मतम खुदिंगदा अमुक कावरगुमसे अदुगा एखोना मसाई यंखरे यंगबो मतमदा मसीदा हाइको अदुगी मतुंगदा देयर shall stand up yet 3 kings in Persia दा निंगथौ अहुम पानगनी है मसीको अदो कना कनानो साइरस की मतुंग दा कना कना निंथौ अहुम पानकी हाइबदो अंखो यंगसी अदुगा मरी सुबदुना हाने यामने इना खुले मदुदी कैम्बिसेस हाइदिबसिना BC 529 दगिना 522 फावो महाक पाले महाक की ममिंग जे जुरेस हाइना खंगने मसी एजरा 4:6 यावरिबा जुरेस ने अदुगा महाक से साइरस की मसानुपाने महाक से असना निंथौ अहुम अदुगी मनुंगदा अहानबदो महान ओइरे अदुना महाना इजिप्ट से माना हेक निंथौ ओइबा मतंदा महाना इजिप्ट से जोय ओइनिंगाई गी दम माना कन्ना होनरमे अदा समाय तौदना लेरमे अदुगा महाना महाके सिंहासन जे महाकी मनाव नुपा अदुबु महाना हालगा महाना साइरस की मतुंग महाना निंथौ ओइबने
asumai tawdana manang nupa halaga mahana ningthau oiki magi brother halaga ningthau oiki adugi matungda mahana Egypt landa basalamme mai pae adugu mahana Egypt gi sana lupa lanthum mkhoi gi lai mutri laidiba lanthum sing adu loina puraga mahana Egypt gi halae adubu mahana Egypt halakpa matandri kari thome hai matanda asai gi mahana hat kiba magi brother do adugi magi manau nupa haitare manau nupa aduna mahakine ning singhasan adu munduna singhasan da phamduna lairame hairiba sigi maming Smerdis haina kaunai masiko aduna mahana hatkiba adugi manau nupa ne se mahana history naju mahakse false Smerdis adi sasinaba Smerdis haina asmaina kawe mahakse asengba Smerdis tinate asmai tawdana mahana upai ama tawdana asagi Persia gi ningthau gi khubam modu mahana munkirame asagi Cambyses ki ningthau khubam modu mulame asmaina Cambyses adudagi mahana asmai tawba haibe indabu nupa asina imposter asina mahaki singasan da lawgre taba matanda mahakse kanagum strength kharana hai suicide tawrasi hai kanam kharana accident dagi sibna hai masigi maramda tangdang bado khangamde maduni ahanba ningthau aduna Cambyses orame ani subadana koina Smerdis hare hujiki nupado Smerdis hamne mahakse Artaxerxes hare ka chukhane Ezra 4 gi 7 to verse 23 da palleba Artaxerxes hare bje mahagne asna mahana false Smerdis ne mahakse Mede masane adana mahakna Jew singbu nungsiramde Jew singbu Jerusalem da hanba adun singbu gi thabak to koman mana thausaramde aduna madugi thabak sing adu tongngai gi da mahana karigumba mahana yathanga tawrame asumane tha tare nipan gi matungda mahak sikhirame adugi matungda ahum suba ningthau adu lakhi ahum suba ningthau asina Darius Haistapis haina khangnai ko ada mahak hana gi Darius adu natte masina akon bani aduna mahak ne Persian ni ma Mede natte Persian ni aduna mahak sina amuk kaidu gyamda Jew sing asida yamna minungsi chawba minungsi ulame aduna mahana decree kya thoktuna mahana Jew sing ase mokhoi gi lamda mokhoi gi full autonomy phangningai gi damak honarame asina mahana om suba ningthau adun oikhi adudi aikhone yangse hojiki bible na haibagi matungna mari suba ningthau adudi yamna ina khungani haisida the fourth and the four shall be far richer than they all mokhoi degi mahana ina khunba hengani habni masina habde aduna mari suba ningthau adudi Xerxes haina khangnai aduna makse yamna ina khole mokhoi ahum mamangda pankhiba ningthau sing adudagi mahana ko yamna ina khole mahana maki lami sing pulap punjalaga ekhona Krista mahana landai adubu maki plan ado maithiki aduga mamai thangda kaidogi hambadanda yamna ina khunba atopa man ningthau haitare mahana ningthau ebnina atopa mahana Greece ki lebakta amuko landana ba mokhoina tawrame asmai tawdana mahana kana honarme aduga mahakse kanabu khangna gemda Ahasuerus of Esther da yawriba Esther gi ekhona parada yawriba Ahasuerus hariba ningthaudo maduni mahana Xerxes haibse akhona Mordecai Esther gi wari ekhona khangi madugum gumbaduni sini mahani ko asmai tawdana mahana Greece ki mayakta lan hongningai gi dama onakiba yamna adugumba ina khunba ningthau adu mahana oirammi masina verse 2 bu laire samlapna ekoi yengse snapsing aduga verse ekoina mung verse 3 da ekoina paminarse today and a mighty king shall stand up yamna mapangan kalaba ningthau ama lepakani hai sida that shall rule with great dominance angamba sakti guloina na mahangna sasan tawgani and do according to his will maki aning bagi matung na tawgani ham masida yamna kanba ningthau hai dudi kanano hai kanda ikana Medo Persia bu maiti ba pi bangam khiba kwadi akanba ningthau adudi koin mamang lo khangre madudi Alexander the Great ni masina mahak lere aduna mahak che asuki mati mapangan kanbani
ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 8ꯇꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯚꯔꯁ 4ꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯒ꯭ꯔꯤꯁꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯁꯦ and when he shall stand up mahana lepa matamda mahana ningthau oiba matamda his kingdom shall be broken and mahaki ningthau lebak to machet tana kai kikani and shall be divided toward the four winds of heaven aduna sargagi nungsit mari gi maikaida mahaki ningthau leba ase mari thona khaidokki gini ham koina mamang dos tamkre winds habsna kari khangnai aikoina war pusu aikoina khangnai haina khangnare aduna mahaki ningthau lebak se mari thona khaidokani not to his prosperity adubu khaidoliba asina mahaki chada naudada habdi mahaki masa masu singda madu oiroi maduda khaidokpo oiroi nor according to his dominion which he had ruled mahana sasan taukiba mahana joy taukibudo adugi matung ina su oiroi for his kingdom shall be plucked up mahaki ningthau leba ado pura maru phangna muthat kigani phuktok kigani even for others beside those henko madugi nakanda leiba makhoi adu phawba makhoi gi damako asi phawba mahana muthat kigani haibane masida aikoina yengse aduna alexander na amu yengse alexander na aikoina prithvi je conquer tawre aikoina mamang le haikre aikoina sumna changi sahi 30 thunda whole world ase mahana joy tawkhibani adubu mahak se masamana yu thaktuna aikoina mahak sikhirami adubu mahaki nupi ani lerami makoising adu satira amasung rekjona korami aduna satira se amuk rekjona na khusin thorang toroga mahakpu hatokirami aduga ngasai rekjona gi brother ko maki manau nu pa haitare maki manau nu pa asina maki ningthau khubam ase mahana phanglame amuk mahak ase amuk ngasai mahaki mama olympia hai mahaki yathang matungna mahakpu hatokirami madudagi amuk olympia je amuk alexander august sabde alexander gi masanupa alexander august sabsina mahakpu amuk hatokirami adai mamai thangda amuk ngasai alexander august ne rexona ne hairibase makoi mahaki mama rexona ne punna masa cassander makoi gi alexander gi general makok mari gi manungda ki amani mahaki order gi matung makoi ja hatokirame asmai todana alexander na siraba matung sahi 35 gi manungda mahaki sada naura mahaki masa masusing punam ase loina mangkhirame mutkhirame adugi matungda mahaki ningthau leba se mase thona khaido ami adugu mamai thangda makoising adugi manungda general kuntha taruna ko makoi control tongningai gi dama alexander gi ningthau leba ase control tongningai gi dama kanno honarami adubu mamai thangda ko makoi mari khaktangda lemhaurami makoising adudi cassander lere lesinicus seleucus amsung Ptolemy hariba makoi general mari asi khaktang lemhaurami kuntha taruk atudagi makoi mari khak lemhaurami aduna mamai thangda makoi mari na alexander gi ningthau leba se makoina tonga mafam khaidokna pan khirami amuk makoi mari asigi manungda makoi masen ko lan tawduna struggle tawduna kanna honarami snausa masidagi koina mathangi versing degi koina khanglagani ko koina fazana khangadaba masida nainabada king of the south king of the north and yamna palakani masi kanano haibdo koina sidagi koina yengsi ko adugi matungda makoi mari asigi manungda ani khaktang lehorami makoi gi ningthau leibak ani khak lehorami makoi adudi Ptolemy henko mahangna maroina Egypt henko Egypt ki jaga area se mahana kudum chanduna palame aduna ikoina masibu mamai thangda mahaki ningthau leba se Daniel 11 da king of the south henko ikoina khagi ningthau haina mahakse khangnai king of the south hairagadi ikoina khangnagadobse Daniel 11 nainaba matamda masi ikoina khangnagadobse Egypt pu control tawdiba leibak aduba khangnagani masina laire aduga atopa general amaduna Seleucus ne mahakna north ko mahakna awang thangba maroina Syria je control tawrami adubu Syria gi maroiba mahaki mayai di Babylon orami
aduna akhona king of the north hairaga akhona khangna gadabse Babylon leibak khudum chanduna paliba adugumba leibak adubu akhona khangna gane masi akhona history dagi akhona khangkhrabane aduna Alexander gi makhoi gi rule oina ko history da Alexander gi magi general sing ase magi ayamba matamda makhoi je lan thengna duna leiramani aduna maru ina sida king of the north haibse masina Babylon bu control tawriba adugumba sakti adubu khangnai aduga king of the south hairagana aikoina khangna gadobuse saigi Syria bu sorry king of the south hairagana aikoina Egypt bu control tawribuse masigi leibak sing ase aikoina khangna gadabani haibse masina ku je aikoina matam khudingda aikoina kauthokumje masi aikoina khangba haibse yamna maru oi isnausang aduna king of the south king of the north haina masigi aikoina verse aikoina maru ina verse 5 tagi ko aikoina hawragani verse 4 bu pakhre aikoina verse 5 tagi di king of the north king of the south haina khanaragani aduna king of the north hairagana aikoina Babylon bu kudum chaliba jaga king of the south hairagana Egypt bu kudum chaliba maroina hairaba leibak se madudi king of the south kana aikoina Ptolemy ge leibak aduga king of the north na kana ge leibak Seleucus ge leibak haibase masigi makhoi makhada paliba ningthausing ado adugi manungda lan ado masini haibasine aikoina mathangda verse amuk 5 ta amusung parase ko and the king of the south shall be strong the king of the south say yamna kangani and one of his princes and he shall be strong above him duga mahaki ningthau singi macha mahak haibdi kanano Alexander ki princess sing adudagi amasung mahak haibdi kanano haiba matamda aikoina mahagadi aikoina Seleucus bu aikoina khangnare king of the south nataba king of the north adugi Seleucus adubu aikoina khangnare mahakse he shall be strong above him dunga mangondagi haibdi Ptolemy dagi mahakna hena kangani habni and have dominion mana joy ogini his dominance shall be a great dominant mahaki joy apse achoba joy amani haibse aikoina sidagi aikoina yengse aduna sidera king of the south haibsi masigi ahanba tangkakta karino haibumda Ptolemy haibse mahak yamna kalli haibni adubu Seleucus ki ningthauna haibdi king of the north ki ningthau asina mangondagi chawbuchu heli mapangal kanbachu heli sakti leibuchu helameba Ptolemy dagi aduna king of the north haibse yamna mapangal kalle adu yamna chawba leiba ama oire adum oinamak makhoi anise amaga lanthengladuna leirammi habse masini aikoina verse 5 habse masi aikoina kawkumse masi da hairipse aikoina matam khudingda sini ko one of his princess habje maki ningthosing adugi manungdagi ama habje keno Seleucus Nicator buni aikoina khangadabje aduga Seleucus Nicator habse masina Ptolemy dagi hena kalli habsina masigi verse de yengbani isnausa aikoina masi aikoina fajana bhap ta ge tari ngasai ningthaudo aikoina ama palambadagi ningthau amado adum oireko ama chatkini adugu maki makhada ama nakani aduna king of the south haigini sum south haibase maki chatkiba mamangda palamba ningthau adugi makha aikoina sum yengadabni madu etrade aikoina masi bap tagani masi history da aikoina yengba matamda ityas thako masi aikoina yengba matamda jo aikoina fajana khangani haibse aikoina matam khudingda aikoina kawkumse aikoina aduga mathangda aikoina verse 5 se amu parase munna paminasi ko verse 5 verse 5 ta sorry verse 5 aikoina pagare verse 6 te aikoina mu parase sida verse 6 ta sumna hare and in the end of the year aduna sahigi aroibada haiko makoigi sahigi aroibada they shall join themselves together habdi makoi ani do king of the south Seleucus ka Ptolemy makoi ani gi marta kanna lanthengnare adubu makoi na lanthengnaba do loiraba matungda makoi gi khanaba do loiraba matungda haiko for the king's daughter
for the kings habidi akoina Ptolemy machanupi haitare for the king's daughter of the south ki asagi south ki ningthau gi machanupi ado shall come to the king of the north ado king of the north ta lakani hamne to make an agreement makhoi gi marakta yanaba agreement ama purangna bagi damak but she shall not retain the power of the arm adubu mahakna haidi mahaki masanupi haitare ngasai masanupi do maduna maki pangal adu leiru hai maki amadi maki lanmi gi pangal adu mangonda leiru hai neither shall he aduga mahak aduna sus stand nor his arm henko ngasai king he habidi ngasai king of the akoina king of the north habni king of the north to maduna su haiba mana su lepiru ngasai nupi gi dame nor his arm maki lamisina su lepoi but adubu she shall be given up ado haiba ngasai masanupi do thadokani and they that brought her mahapu purakhiba amchung he that beget her mahapu popi khiba and he that strengthened her in these times aduna mahapu mapangan kal matamsida mahapu pangal hapki khiba kunima ado mana thadokani habni sinausa masida yengsi kari masida kari thoke haibido aikoina amu yengse ko aduna makhoi masengi marakta lan thongnare songnarba matamda makhoi perot amalai haiba pelosidari Cyrus amasung Ptolemy makhoi anise amaga lan thingnare loiba matamda makhoi mamai tangdadi ko makoina lepe makoi treaty tawrasi agreement tawrasi na makoina lepe asmai tawdana ngasai asai hujiki bursta haibigi matungna makoina king of the south haibri Ptolemy nani aduna mahaki masanupi do maki masanupi gi maming kari kawi Bernice ni haiba Bernice to king of the north Seleucus ta mahak thajarame luhonga mahak pirami haibani masida adumapu asagi king of the north haibase mahakti hana maki nupi luhongduna laikhrabani aduna mahaki maming aduna laudis haina kaurame mahaki hana gi nupi do adu mana madu khainaraga ngasagi Bernice mahana luhongbani asmai tawdana makoina agreement do pirga yanam adumapu mahana bible na haibigi matung ina asagi she shall not retain the power of his arm adunga asagi his arm haibidi asagi Seleucus ki maki arm maki lanmi sing haitare maki mapambongi sakti ado mangonda lairoi habidi Bernice aduda lairoi habni Bernice pu support tawroi habni sida Bernice ni aduna king of the south ki masan aduna sida mu kaido kyamda aduna maki asagi Seleucus ka loinena maki maharani kubamado mahangna phangaroi habni king of the north adu matam khara lairakanda Seleucus asina king of the north asina mahana khale mahangna angko mana Bernice se mana nungaiba faudre nungai mana pelamdreba asagi south ki masanu pije pelamdre aduna mana khaidoe mapu divorce tawire aduga mahaki hana gi nupi loudest to mahana amu lohong khirameba adu matamsida loudest na maki mapuro bidu thajaba ngamdre aduna maram oiduna haidiba ningthau ajema thajaba ngamdre mahak amuk kaine amuk lohonge haiduna maki khusin thorangi matung ina mahakna ko asagi loudest na maki mapuriba Seleucus asiju hatokirame smaina hatoklami aduga mamai thangda mahakna Bernice amasung Bernice ki masan nupi ase masibuju hatoe aduga mahaki ningthauleba ase mahaki masanupada asagi loudest ki masanupada maki ningthau kuba mase sinaraga palameba masina hairiba wari ado verse 6 ta asine aduna sida laire aduna asagi south ki masanupi ase maki sakti do asagi Seleucus ki pangalda mahak laikidrame adugi mahakta mahakse thadok pirame asmaitun king of the north na mahaki nupi oibado mahak thadorame neither shall he stand haiko adu mahak masasu lepoi habni saibdu haibu mutana king of the north aduna mahak se lepang andre maramdi mahaki loudest na mahaki anova khaina khraban nupi aduna mahaku hat khare habni sideda and she shall be given up mahaku thadokhrani the daughter of the king shall be given up aduna ningthaugi sai khone huji haikibdo south ki masanu pe do thadokadabani aduna mahak hat khare asmai to aduna mahaki wari do
asida sumaina lare aduga mahaka Egypt tagi langminaba mahaki attendant sing adu mahaka loinarako mahaku support tonaba Queen Maharani asibu support tonaba lakpa haibdi mapu mapangan kalanba haina ikuna haiko sidaida haibse mahaku loinarakpa his they that brought her mahaku purakpa hengo he that begat her mahapu phangba maki mapa and he that strengthened her in this time sadiba matam asida mahapu makan mapangan ngasagi Bernice pu mapangan pibu khuding ma ado loina thadok kibne hamne asmaina na mahaka lainaba mari khuding ma to Lausis na ko loina hatokirame asmai tawdana mahana control tawre asmai tawna Silicus ki mohutta ko Silicus ki masana pana sina Laudis ki khusin thorang matungna asmaina control tawdana laire haibasina masini masina laire isnausa aduna ngasigidi koina verse 6 asida koina loisilase aduna mathangda koina verse 7 dagi koina mu hujiki maki matungda koina kari lakhe haibdo koina amuk yengmenase masi phawda laire aduna hojikche koina medo koina kaidoge hamatamda Greece ki ningthau makoida kari kari thoe habdu maramda nina kare chnausa hena bab ta ningai ki dam fazana koina screen je yengbiro fazana pabiro fazana nina minerasi habsina makha tara kusing suna koina ponung chana tabio asumbaje koina domne se haina hajare tabiribo myamda ishona bopi boishona koi pathana tause sagada lebi paishona poine ani tana thakasre koina hoji koina Daniel 11 gi maramda koina khara nina khara bu khudam mase fazana bapta ngamanbiu asumba history je khangduna ipa bibles ki prophecy je hena khangduna koida mangan pibiduna prabuda lakpadu gi gidamuk tharang tobu ngamanbiu tare bu khudam mase video asibu ipa yenglaga masibu nainaraga tawdiba khudam mutasuna hana mapane da bu pinabiu Prabhu Jesu Christ gi mingda kuramjari amen